National Highway Singda UNC की मतम कक्तबा ट्रेड एम्बागो ngasi hingdagi hawragani Jelarong United Front na UNC की ट्रेड एम्बागो मवालोग दे हाइक्रे Myanmar ga lona ba Nagasing na khundaba ngam kai paring da sambal khaba amasung free movement regime FMR chanahan khidabagi mayok United Naga Council UNC na National Highway Singda ngasi hingnungai dagi matam kaktana economic blockade chathaba hawragani Amarom da Jelarong United Front JUF na National Highway amadi Trans Asian Railway da UNC na kauriba economic blockade da makhal amatagi cooperation piroi haina phongdoragli Friend asagi Information and Publicity Secretary Louis Gang maina khuyek piduna thadorokpa cherol amana hai Jelarong Furuf ki Meeoi singna khundariba mafam amata da UNC amasung masiga chaminariba luf amata na makhal amatagi khongjang changsinba yaro UNC na kauriba matam kaktaba economic blockade asi maram chadaba oibana Jelarong Furuf ki Meeoi amata na Saugatpham thokte cherol asin hai Prime Minister Narendra Modi na September taraga humdoi amasung taraga marida Manipur yauna awang Poki state khara da lakna batharang toriba si taramna oi Maling Mathakta maming lairaba luchingba sina lakpa matamda awang poklamdamgi miyanggi apamba matungina tharang kaya lauthoklambaga loinana Jelarong Furuf ki demand kaya soidina piramgani haibagi thajabalai adum oinamak UNC na naga taba mafam pumnamakta matam kaktana economic blockade tawgani hairiba si maram chade September 9 ge hingnongai dagi horaga naga taba mafam singna paikhatliba railway gi thabak thoram sing yauna national amadi international project pumna mangthingjilagani hariba si maram chaba watli kumja 2024 gi September taragani panda cabinet committee on security na Indo Myanmar border da kilometer lising amaga chatu kani fugu humdoi sangna sambal khana ba masung free movement regime chana handana bagi wafam ayaba pi khibani tharang asina naga singi interest sokpa tarabadi matam du da UNC na protest tarum gadabani haini cherol sina phongdoragli Kuki lauba sing muna ngak lopiba duga tampaki khul ngakpa sing na koitan tanaraga fabana waroshin propangam M Tombi Kuki lauba sing na sugi ground rules sing khonggaw na duna ka henma thawong sing chathariba sida central government action lobagi mahuta su extend tawduna makhoi ba chawangak lo ama piba duga nakala maromdana tampaki khul ngakpa sing buna Koitan tanaduna phaba punbagi thawong asina di thokliba irang asigi waroshin propangam haina Siva Sena Manipur Pradesh ki president M Tombi na ngasi babu parada laiba party sigi office ta pangthokhiba pawgi mifam amada phongdokre tha sigi taraga humdoi da laiba sigi prime minister Narendra Modi Manipur da lakadoriba siga mari lainana pangthokhiba pawgi mifam amada M Tombi na makhata na haikibada irang kallingai matamda khutta khulai paiduna khulngak pathokhiba iraicha sing asidi khulai thadokuna tangdu laita bagi lambi da khong thangjilakle Adubu Kuki lauba sing di ngasi su khulai paiduna Chingi mafam kaya da phongna lairi sugi marumda makhoi security force sing na faba punba laite ngaklo wasina maram oiraga Kuki lauba sing asina tawning ba tawduna laibada kanana su thingba ngamde Kuki sing na taliba di manasi Manipur bu thugaiduna state within state ki theory ni haiba India government na sumayek sengna khanglibani masida Manipur gi integrity bu thugaini haina manglan sagaliba Kuki lauba sing asiga su extend tawba haibasi Manipur gi miyam warau da bangamde Manipur asing ngarang hekta semjin khibalaiba amanate chahi lising kaya ningkha tamna lairaklaba civilization amani ngarang nahan khakda Manipur da saidang lakhiba furufa mana yelhomi singi yummai thaduna tantoklaga lammun bagi yaroi laiba si paipu singna thang pai du ngaklam balai ni Kuki haibasi nomadic tribe makhal amani makhoi ya kangna balam amal haibalaite makhoi na lairuba mafam adugi resource exploit tawraga mafam amada mukhongba umang wamang kokthokpa lamlaki sa uchek hatpa popi thaba drug yonba asina makhoi gi mathawni makhoi na sagaliba separate administration gi manglan asiri kaidongwai de sumang phawna haloi haiki PM lakadoriba simiyam gi aifana ba tawramgani thajade PM gi khongcha taramna okfam thokte YK Diren tha sigi taraga humdoi da Prime Minister Narendra Modi Manipur da lakadoriba si Lamda masigi miyam gi aifana bathabak tawramgani haibigi thajaba leite maram aduna Prime Minister gi khongchat ase miyam na taramna okfam thokte haina UCM gi President YK Diren na phongdokre Haokiba chahi 2001 da Manipur ngamkhai kaibi yaroi haina changsen khiba ihauda thawaina pontha oikraba Kekrupa chalaiba thauba taragani pani mafam da langban chara tambagi thawramga mari lainana YK Diren na wafam asi phongdokhibani Thorom maduda tungan ba mairaluf ki luchingba sing amasung CSO gi luchingba kayana saruk yaki YK Diren na makhata na haikibada India lengang na ikhoida yengliba miyeng asi peningai oide adubu maitek singi mathakta lan tawriba Kuki militant sing budi India lengang na mapung phana saugali amasung yokhatli haibase handaksu agreement chahi ama sangdokhiba sina mayek singna takle Lamda masigi miyambu awut anai jathariba Kuki militant sing da ahenba power piriba India lengakta ikhoina thajaba thampham thokte aikoi isana aikoi gi iramdam Kanja banatana kanana so khoi bukan mangamloi Kuki militant sing makhata na su agreement sangdokta na state assembly na waref law khrabaso handak India lenga na Kuki militant sing gi su extend torakpada MLA amatana madubu yaning de haibal lawbo ngamdaba si laibak thibani
lamdam asida lairiba MLA minister sing India laingana laikhraba fammu famba lepu lepa amadi makhoi gi luchingba singna su hairabadi haina khudung induna lairagadi Manipur murpada makhoi gi su saruk yauri basi khangpham thoi central government na lamdam asida thokliba irang asi loisina bahona bagi maunta kuki khulai paiba singda tongsinba manba thawong asina di lamdam asida kaidongai de su santi purak loi haiki maina chingbadagi sire Technopal district ki manung chanba lai ching mai pau village changa se ayupung tare lom tabada mioi ama IC line chingbadagi sire laikhidroba mioi adugi maming maku ngarami yankhai ga mathoi kawi mak chandel district ki saibol khuldagini laikhidroba maku ngarami na ma ki mamanaba DM modit fa kauba amagi nauna saba yum mathakta ka khatuna lepkhatlaga yenglubada kokthakta IC line leiramba du uhaudabadagi thengduna maina chingbadagi thodok tu thokhibani hairi India ki vice president hayeng khallagani lok sabha rajya sabha ki MP Chatrik marifuga mathoina voter oidi India ki anaba vice president khannabagi mikhal hayeng pangthokna batharang tawba loikre lengak pairiba NDA amasung opposition na mikhal asida mai pakna batharang lokhalakhibaga loinana hojik fawbagi oina BJD amadi BRS yauna political party kharagi MP taraga nipana karamba miref ta vote pigadagi haiba lauthorakpa leitri mapung oina yengbada NDA gi miref oiriba Maharashtra gi governor CP Radhakrishna ganna opposition gi miref oiriba Supreme Court ki hana gi just be Sudarshan Reddy maithiba piba yabagi fibam da lairi karigumba Rajya Sabha amasung Lok Sabha gi member pumna mangna vote piba tarabadi ruling party gi miref oiriba CP Radhakrishna na vote chamriga kunthraga mapan phanglaga opposition gi miref B Sudarshan Reddy na vote chahumga kunga mari phangba yai haina panari hojik fawbagi oina BJD gi MP Taret BRS gi MP mari loinana Akali Dal ZPM amasung BOTTP gi MP amamam amasung independent MP ahum na karamba mirep ta vote pigadagi haiba mayik singna lauthorakpa leitri hauji parliament ki house anida seat taret hangduna lairiba maramna apunba voter masing charter kamar fuga mathoini lengak pairiba NDA amasung India block ki MP singna taba tungan party khara amasung independence ki oina MP taraga nipana karamba mirep ta vote pigadagi haiba hojik fawba lauthorakpa leitri India block tagi tokraba Aam Aadmi Party ki oina ji Justice Reddy da vote pigani haina lauthokpa laikre ruling amadi opposition na mari thamnadaba YSR Congress ki member taraga mathoina Radhakrishnan saugotpagi wafam phongdokhi vice president khanbagi mikhal asida nakal animangna cross voting torokpa yabagi oithokpa lai haina thajaba phongdokli kariguma mikhal asida opposition gi MP Chahumga kunga marina vote piraba matungda mikhal maithi batarabasu maithi hauraba miref amana vote masing khwaidagi yamna wangba phangba oigadawri mayai kaba drug lalonba amasung huranbagi ming lilongda paksilakli basi lauthoksi Hemanta Kumar Lilong United Club lingkhat khibagi chahi ama mapung farakpagi ahanba mapo kumon thoram amasung makok thongna lakpa sing pungning thogatpagi thoram ngasi Lilong Haraibi College ki multi-purpose hall da pangthokre thoram aduda special invitees oina saruk yakhiba while kati pauchegi editor Hemanta Kumar ningomana haiki Lilong manung da lairiba miyamna haina bana ama aduga mapandagi miyamna ubana mayai ka drug lalonba amasung huran chinthi tawbagi ming asi Lilong da hek Paksile basi lauthokpagi tangai fadabalai mayai ka drug lalonli bakangbu na sel khaktamang ubagi mauta madu char raga mioi lakya gi punsi chanafam laitaba oiribani haibasi khangbiu amasung tangai fadana drug lalonbagi amasung huranbagi lambi thingbagi tangai fadabalai asigumba tanfam masida anjumana lawriba thodang adubusu thagatki ngasigi thoram adu thawbalgi deputy commissioner Anna Kamai additional SP Ops and Sres Lilong Haraibi College ke principal Muhammad Satar Shah Kasmi Nazem Talimat Darul Yatama Lilong Ifamgi Mufti Muhammad Sabir Shah Thawbal District Kawadi Association ki Secretary MD Ayuf Ali LS Ojasna Tumba amadi Lilong United Club ki convener Sajad Bayamayumna Dastafam ki Islamic Jihad na Israel tamna project talani kapsin kre Hamas amasung Israel gi marakta soknari balana sigi manung chana Islamic Jihad na Gaza Strip tagi Israel tamna project talani kapsin na landa kre hari project talani adu Central Gaza Strip tagi Israel gi territory tamna Palestine gi militant group ama oiriba Islamic Jihad na Hamas gi michang da leptuna kapsin ki bani project talani kapsin ki ba adu da jackson tharang lokotpa oina Israel gi Natibot ki mafam singda siren khongduna miyambu mising na singna lainaba khangan ki Israel Lanmina thamlakpa warol amada Islamic Jihad na kapsilakhiba projectile amadi ngakthokki amasung atopa amana ahangbala bukta taduna pokhai ki hairi hojik fawbagi de asopan amasung misi minagi pawdi leitri Gaza dagi kilometer 10 rom ta banglapna leiba mioi lising yang khairom na khundaba tauna sida handak thagi hanba oina projectile kapsiluna ki hen khangan bagi thaba adu chathakhi bani hairi
Zionistski yeknaba sikna Palestine gi mioi singi mathakta mian mipun chathabagi laman singnaba oina Islamic Jihadna projectile adu kapsin khibani haidi. Israel Hamas war Gaza Strip tagi projectile sing kablakre Gaza Strip tagi projectile sing kablakre madu Islamic Jihad na kapkhibani haina phongdoklakre Gaza Strip tagi Israel da projectile ani kablakre haina ngasi nomaiji numita Israel gi army na haiki Palestinian group Islamic Jihad na rocket kapkhiba adu makhoina ni haikre Central Gaza Strip tagi projectile ani adu Israel territory da changkre AFP gi matung ina Neribo Feriada Air Red Siren Sing Kongkre haina army na haiki rocket ama thatkre atopa duna hangbalam hangama takre siba amasung sokpagi paw leite etega si Gaza dagi kilometer 10 lapa mioi lising yankhai gi town Netibov ta ki hanbada tha kaya gi manungda hanbani Islamic Jihad ki khulai paiba wing aduna attack adubo aikoi gi miyam gi mayokta Zionist yeknaba aduna chathaba crime sing inda makhut hanbani haiki Islamic Jihad na Israeli forcing gi mayokta Gaza da makhoi gi lengmanaba Palestinian group Hamas ta sogatuna lanthengnari Islamic Jihad na Israel tamna projectile sing up khibadu Israel gi forcing na enclave adugi khwaidagi chawba urban hub Gaza city ge koibada makhoi gilan hena kansilakiba tanjadani Hamas maithiba pinaba amasung October 3, 2023 gi Hamas ge attack ta faduna pukhiba hostage sing amuk fangnaba city adu Israel na khudum chanaba lauthokre thangja numita thangna na nini suba numita Israel army na awangba building ama thugaikre amasung nongchup thangba mafam sing da leiba micham sing mafam adu thadok tuna chatkhinaba chejai ke amarum thadakre Maharashtra Ganeski mitam ising da thadana ba hotna bada mioi mari irang na du shire taragumdoi thiba khangdri Maharashtra ki tongan ba district ta Ganesh Chaturthi kumhai ga mari lainana Lord Ganesh ki mitam ising da thadana ba hotna bada mioi mari irang na duna shire taragumdoi na thiba khangdri haina Maharashtra police na phongdorakre Maharashtra police na hai Pune district ki chakan area da mioi mari akanba ising gi iroi na chentha ki mioi mari adu ani amana Bama Turel na chentha ki bani adu atopa ni amana Birwadi da leiba guhada tasinduna sibani haidi Nande district ta Gadegaon Turel na mioi ahum chenthaki makhoi manungda mioi amadi tungda authorities singna kanbangam ki adubu atopa mioi ani adudi hojik fawba thiba khangdre hairi Nasik Galgaon Thane amadi Amravti dasu mioi kaya Turel gi akanba ichol chenthaki Nasik ta yamnaba mioi singna Lord Ganesh ki mitam Turel da thadana bahotna ringai da mi chinman ki bana maram oiraga akanba Turel gi ichol aduda amana amada insit narakpadagi mioi mari irakna duna sikhi mioi mari adugi manungda mioi amadi hakchang di authorities singna fangbangam kre Jalgaon da Turel gi akanba ireina mioi ahum chenthaki makhoi ahuma hojik fawbagi oina thiba khangdri Thane district ta su mioi ahum Turel ireina chenthaki bada mioi amagi hakchang phangmangam kre Amravati da mitam ising da thadana bahotna bada amana amagi mathakta kakhatnarakpadagi mioi ama irakna duna shiramlagani thajanari adubu hojik fawbagi oina di mahak hakchang phangmangamdri hairi Maharashtra da Ganesh Chaturthi kumhai ga mari leinaba thabak thoram singda ngasi misi mina kaya thokhibase state asida cheleba Turel sing imai wangba amasung irei kanbana maram oiraga thokhibani hairi NDRF amasung SDRF ki personnel singna mi kanbagi thabak chathari hairi President Trump na South Korea da chatuna Xi Jinping ga unaraba yai hairi US ki President Donald Trump na lakliba October da kana khanganda na South Korea da pangthokpa Asia Pacific Economic Cooperation APEC da saruk yarba yai haina thajaba yaba pawgi likhun amana phongdoragli Trade Minister singna punna pangthokadoriba APEC gi mifam da President Trump na China gi President Xi Jinping ga unaduna leiba ani gi marakta mifam pangthoktuna kupna khanaraba yai hairi Donald Trump na Xi Jinping ga APEC gi nakalda unagadoriba gi tharang toriba asi chapchana report fangbadi leitri haina thajaba yaba pawgi likhul asina phongdorakli Karigumba Donald Trump na South Korea da chatlabadi APEC gi summit tha saruk yanaba mahaki makok thongba advisor singsu loina gadawri hari APEC gi summit asi South Korea gi Jeongju city da October thagi aroiba amasung November thagi ahoba da pangthoklaba yai hari US President Donald Trump ki South Korea gi khongchat asi da China gi President Xi Jinping ga unaba yabagi chawna khudong chaba phangba khongchat oibaga loina APEC mi from the leiba ani gi luchingba singna tongan behiram kaya da kupna khananina gadawri hari hauki bata da telephone gi khuthang da leiba ani gi luchingba ani wari sana kibada President Xi Jinping na Trump amasung maki loina bi Melania bu China da lakna ba paujal pi kibani adum oina Donald Trump na China da chatna bagi chop chaba matam di hojik fawba official oina lauthok palaitri Trump administration ge official singna CNN da phongdokpa warul amada President Trump ki mapalaiba ki khongchat asi yamna khudong chaba phangan bagal loina US da sel yamna thada bagi khudong chaba amasung phanglaba yai hari ahing amagi landa da Boko Haram na mara lejadarba khunja humfu hatkre Jihadist khutpu ama oriba Boko Haram militant singna Nigeria ge awang nongpok thangba sarukta leiba Borno state ki khungang amada landa chathaduna mioi humfugi mathakta hatkre haina local official singna phongdokre haukiba iragi numidang da su militant khutpu asina Nigeria gi Darul Hamal Jamal khungang da landa duna lanmi manga hatki hari
Darul Jamal khungang asi Nigeria amasung Cameroon gi ngamkhai gi saruksingda leiba Nigerian military gi base ama oiriba yamna maroiba mafam amani hairi Nigeria gi Air Force na lanmi sing adu hatkibagi pau hek tabaga khudakta khungang aduda thiba humbagi thabak chaduna landa chathakibada Boko Haram militant kuntra hatki hairi Boko Haram militant gi minai khangbangam daduna mafam aduda leiriba miyam haukiba chahi kaya gi mamangdagi safagada mafam da lanjedanduna lakna khibani aduba ikui kuidana mayuma kai thadok tuna lanjena khiba mioi sing tapna tamna hanjilakpa horapagi matamda militant group asina ahing amagi landara khunja humpu hatkibani Darul Jamal da leiba yum kun amasung bas tara henbasu militant group asina mai thadok tuna manghalamle hairi Darul Jamal town da semgot sagatpagi thabakta yauriba driver kutara gumdoi amasung chinmi kaya su on naiduna hatki haina local official singna phongdorakhi Borno gi governor Baba Gana Jalum na ngarang thodok tholiba khungang aduda chatuna yengkhibaga loidina thodok adubu yamna nungaitaba amani haina phongdokkhibaga loidina hokhiba tha kharagi mamangdagi furup sing adu amu hana khungang aduda khunda leita aduna leirakpaga loidina khunja sing aduna nongmagi mathau pangthokna aduna leirakkhibani hari Boko Haram militant sing bulaksinabagi matik chaba Nigerian army gi masing watkhibana laibak thiba thodok adu thokhibani hari Hamas na surrender tawdrabadi Gaza city da bomgi landa chathagani Israel army Israel landmina Gaza gi khwaidagi chawba urban center da leiba Palestinian lishing kayana changjafam lawduna leiriba mafam amada nongthoktagi landa chathakigani loinana Israel na amuk hana Hamas militant singbu surrender tawnaba jaksin warol thamkre Hamas militant singna surrender tawdrabadi Gaza city da bomgi landa chathaduna mihan mipun amasung amangata sing tholagani haina jaksin warol thamkibaga loinana leiba adugi foreign minister Gideon Sarna Jerusalem da paumisinga unabada Hamas na fajinuna thamliba Israel gilan fasing khudakta thadoraknaba amasung Hamas militant singna khulai thadoktuna changjaraklabadi khudakta Gaza gilan asi lepkani haina akanba wafam phongdokre political gi oiba khongthang da Israel lengakna pamliba pandam sing adu phangba ngamnaba matam chupada honagani haina su foreign minister Gideon Sarna makhata na phongdokhi Gideon Sar gi pakumpira duna Hamas ki senior official Basem Naimna Roitsta phongdokhiba warol amada Hamas na kaidongwaida khulai thadoktuna changjaroi Israel na lana siloisin ba pamlabadi Gaza dagi leiba adu gilan mising lawthokhraba matungda fajinduna thamliba Israel gilan fasing thadokani haikhi Hamas militant singna thamkhiba Israel gilan mising na Gaza thadoktuna chatkhi kadabani haibagi pandam adu phangriba fawa Hamas na fajinduna thamliba lan fasing thadoknabagi wafam leitri hari Israel lan mina Gaza city mapungfa na khudum chanabagi pandam da hokhiba thada leiba adugi maroiba urban center amasung tongan mafam sing dalanda chathaki Israel lan mina mamang thada chathakhiba ahing amagi landa da city adu da leiriba mioi taraga mari hatkhi haina local health official singna phongdorokpaga loinana kha thangba Gaza city da lanjena duna leiriba Palestine macha singna changjamfam lawriba school amadasu akanba mawngda landa khi hairi Israel landmigi wangangloi amana thamlakpa warol amada Gaza strip ta leiriba terrorist organization gi mayokta makhata na operation chathaki gani Israel gi miyamna kihan khangan bagi thabak sing Hamas militant sing na makhata na chatharaklabadi madugi pakhum chapcha na pi